Imphal East ki Kongba irong Kongba Trail kai bidi sentra ke bising Imphal East district ki Baskong kulpum tumdin ki bidi ngasi so awa payong dari inam sitai ko ki pawmi RC mangangsa mani cameraman TS Kennedy de ki khanaba pawdum ama Mayamai no hujik la jari pam fam si Imphal East district ki manung san la riba Basikong kitna panung hariba khul adudani hariba khul asida thasigi ahumda sukhiba nong na maram oiraga Basikong irong Kongba turen kaibana maram oiraga hariba khul asigi jum khoya thumjin khidna hojik chu awaba phibam da lairi miyamna mangdo ubiriba sanglen akhoi khajan draba tinna kubliba duga gari kaya ama lairiba phibam masi haribi chaw aduna maram oiraga jum khoi thumjin khibadagi laifam laitadana mafam sida akhoi laitaba yadabardina mafam sida thoraklaga laibagi mami aduni mayamna yebekda DC digi thau macha amdi phange adagi chengkhre manga anga phange adagi kangtak kiji makham phange member na di lawraga di yembi bani si ado akhoi ate ate di kaino do hojipokti khangdri laibam jabam du mathong mang tum dabana ayam manga tani Bakhi ai di yum jo ji loi ningai gare hoji imung da leba pot chei ambari ke ka loi tauk thagare hoji karim leitre hoji imung ji da kari leram gani habada maduri lem de kang gumba napi gumba sida ngai reba lekai mayam ji chatlaga akhoi sigi water supply ti ising tongphom je asidagi angona akhoi mayam chala ising kharga pipiu ising chauna ngamnina akhoi je kaimda chaninga thangningai ju leitabani na habadagi mai ising amam mai tongdana syntax liter ising amam akhoi arei bi hapirame isingi thak asi ngarang handagi jengnabada akhoi inchi khara Putkai Padana Krabodi Handare Adubu Handare Haribasi Mima Lepa Matamda Equigi Tabaki Maya Yongchit Adugi Sangri Lady video journalist na Opigani Hosi Lady Ba Mio Sigi Sing Jakarai Pabo Labage Havaduni Hariba Pibam Musida Lara Passing Asi Nimit Nini Humni Sujilapana Maramoraga Mufam Sida Lady Ba Kula Sida Lady Ba Lika is the Lady Miam the Kahena Kudung Sada Mayok Narpa Maruina Laifam Chafam si yamna khudong sadaba imungda leiramba pot chei manchang khudimaksu akhoi ising lopkhiba aduga yamna maruoiba yamna khudong sadaba ama hairagadi hariba famsida leiriba miyamna khongham tuham tawbuda akhoi toilet ki problem si kahena khudong sadaba aduga thaknaba isingi awaba kaya mayok narakpa adubu hariba awaba sing asi leirbasu mari leinaba lenga ki maikai degi yamna saungna mating pirakpa haibdudi oidri adubu lekai gi local body ekhoi member na chingba tungan ba lusingba khrana di ekhoi sana thaknaba polam pirak e haibai wafam leiri ising chang mak sida ai maru nuai tabje retin leitabje retin ji bera yang kai ayuk sida ngaktang du leidana pi angang du leibani na kopani na haitare sida tawbam ju ithinuai leiti ada ising maising thaknaba ju ekhoi gi ja da khaga pibi di adu si ju yam nuai jagani loinana sumlaba ichau sina maram moiraga Basikong da natna tungan ba khul thangnaba singdasu yamna chauna chaitheng pibagi mathakta hojik lau chingugi matamda khwadigi maru oina laumi singna namna taba khungang oibana maru oina kitna panung lokol aduga takhok lokol chingba tungan ba lokon chingju hoji singna thumjin khiduna laumi singda lau uba yadabagi yamna awaba phibam amada mayok nari madugi ju mathakta tungan ba masagi chimpham paijaba mioi kayagi adumraba machine na chingba tungan ba khuju khulai sing lukhibana su masagi sinphamda hena akaiba pirakpana khudong sataba ka hena mayong nabagi phibam da leiri CDPO ningom thong reed and honey beekeeping cluster asi akhoi ministry MSME makhaga chalai bani hariber cluster asida mi lising amaga changwarom thabak subani thabak suri se maroina handicraft beekeeping ni maroina hariber cluster asida chaurana akhoi machine je lupa crore muki machine ni leiriba aduga akhoi artisan jengna puthokpa beekeeping ga marina ba pothok khoi box aduga handicraft ki pothok sing hariber chaurana maduda pota lupa crore maga khara hen ba khara maga khanghaudana lakhiba sing isa wasina sohalaba asigumba cluster asi marina ba government amasung department gi official sing khudimangna mien sanghaningi Maramaduna Manipur da nom khatang nong akan momong da chuba matamda sumlaba tamthiraba ichau mayok nariba si kari maram dagi no haibasi lenga ki maikai dagi thidopagi tangai phataba ma leiri loinana long term policy magi makhada sumlaba ichau thorpa matamda thengnagadaba loinana tholak trigai mamangda kari thorang lakhurka dagi haibasi mari lenaba authority ne su meyeng changduna miyamda thengnagadaba khudong chadaba sing asidagi koknaba upai thibagi tangai phataba leiri camera person Thongjam Kennedy ke loinana pokdum jariba arts mangangcha impact news Basikong